Mapa thokibaga phone du lauthokduna ngahak wakhal khalli. Madugi nupaduna amuk toknasena kamaina haine. Magi dap khutauduga yumdaga lakke hairaktan. Maralam pisingi aina ngamnaba kainagani ngasidi. Phone set tawshili Rajna koino nangarang kulgam ta paraktrido. Nasainaral khangjadro. Aidi chamna khalubane nangse. Aduga aigi wakhalsigi khudongchaba loramlise ngaktaba ngamde. Koino nang haidubo. Thoibisna nokpa khanglaga ngarang chapminakiba nupida masag yam phajai yamna sujane. Aina di kaitawba ngamni. Angawi satana mitki pise mit mangda lona tai hoknaba hotnaba natana. Nangdi kaida uhoriba. Oh, huranbana mapuda ongkhataga wangangliba. Ayiwani kairage ko. Ichanupi oramni nang urido. Thoibisna ngakna kaiba. Ha, aina oido ichanupi oramni ba. Phai phai yingna taridana. Nachana chele taba nupa ngakta mapan pu e yawang lalasu yani khalaga nungshiruba ina lan bataraba. Adugi oire nungthil chupa phone tawbaga paidrido. Thoibisna amngai khoba saukhinoba. Ai phajana haigiba. Nang sauramni khandana ai ahinga tumda khai call tawjakibani. Ai wari du ligeba. Nang out oire ai punsi khongloidudi machin thidaba thamoi sengba nupada nupa thopoi dawni. Nangi dhapka do leikaisdala atawgi khano. Hector aba. Ha, ai su kai tawrake. Wa makha tade phone du hekta kakthatli. Sauningana sor phi holi. Aina di ma oiramgadra khaloi. Ohobasu nate. Chinda thopado kokhe khairubaneba. Matuga puraga chatana. Ma nungai ni bama. Simdu lauthokduna mayana kakak chiktuna hekta thude. Facebook changduna status ama kodrok hekta iroi. I am single again. That doesn't mean I'm available. Hairaga fat thagatke. Somdana office yawbaga nanghoroi matago mairaba file yaropa bag adu table da fat thamthai. Aduga pocket dagi mobile du lauthokduna Manjugi number da dial tawsali. Khangdaba number oibana ani ahumlakti pairakte aroiba oina tawbada pairai. Hello, kana oibirabano? Sibu Dr. Manjugi number oirabo. Masala erdi ang to pahanbiba yagadra. Tanjabudi chadra male aina tawraiba matamsi. Mairaba du khonjelga semlaga nganglaklibani. Yani ai samakni. Manjuga mairabaga phone da nongmata inthijana wari sanakiba leite. Nong phadok hi hello good night hainaba natana. Mairaba khangle. Manjuna magi khonjel si khangba ngamdre haiba. Lana di lobigano. Ai kaigumba ma khangjaningduna tawrupani. Doctor ga mari leinaramba mairaba hairiba nupadobu kailamde oibirabano. Kai matangi oirabano. Maabo ina thengnaba mafamda hatkadoinine. Nungtigi thau leitana thau saba aigi marupta nongmaina namlamba. Ma kya yam phawa misagno. Aigi ti khangangi. Wahaiduga iroinana mairaba mitlu pirangsu lepa leitana sentharakle. Magi khonjel taraga loire khanjaraduna SIM card anoba leiduna call tawkhibani. Number siso makhoigi manau nupigi tahoba handset tudagi hural hobani. Thoibisna masa khanghandana. Hello, tabidrabo? Sombu kana oibirabano? Ai bibeki mamanabani. Ma asawa phathaba ngamdre. Aduna pause damakpani. Mairabana angamba hatoknani hairami hai. Aibu somgi khonjel se khonjel gaidawrage. Aman ba maleiba. Amuk sumande made aigi number khangama. Khangbagi upai su leite. Ai thamjarage. Apaiba leichira. Mairabagi wakhalsi. Harauna maga wari sanaruni haina lakhe. Yawbaga sausenaba sakhe. Hojikna mukap ningle. Manjubu mikup amata kauthokpa ngamdre se kaigino. Mairabaga maga marisu tatkrabani. Save tawdaba number ama mairabada call laame. Manjuna atopa mida sana halakpra haina. Ngahakti mairabadu ningjing mangjing tawi. Call su paihauda. Akonbadadi text ama tharai number dudagi. Yambo, ai thoibisnani. Message se thengnabaga call back tawro. Manau pidam chehalaktoira. Natraga Chaibiura jatlane Manjuda. Sauradi miholamdi tawkibani. Angdadi hangbirage. Hairaga call tawsile. Hello, yambong kaidawrige am chinbro? Kai lirage. Matingam ta pangbiyo yagadra. Akhoi papa su yumda leite. Amuk recharge hapiyo harakani khalaga call thamkini. Adugi nate atopa maramne. Hayuni ichilne haibaba. Akhoi thongal dane makar manba nupa ama
ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯅ ꯁꯪꯉ ꯂꯩꯔꯦ ꯑꯩꯅ ꯁꯤꯝ ꯂꯩꯔꯨ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯠꯅꯩꯅꯦ ꯐꯠ ꯂꯣꯟꯁꯤꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯎ ꯈꯣꯡ ꯇꯧ ꯂꯩꯔꯦꯕ ꯅꯈꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯩꯅꯣ ꯈꯨꯔꯥꯏꯗꯅꯦ ꯑꯩ ꯑꯦꯗ꯭ꯔꯦꯁꯇꯣ ꯃꯦꯁꯦꯖꯇ ꯊꯥꯔꯛꯀꯦ ꯆꯞ ꯆꯥꯕꯤ ꯂꯦꯟꯃꯥꯔꯛꯇꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕꯩ ꯍꯥꯏꯕꯅꯤ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯄꯄꯥ ꯉꯥꯏꯔꯤꯉꯩ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯈꯜꯂꯦꯕ ꯊꯝꯃꯣꯏ ꯂꯥꯛꯑꯒꯦ ꯋꯥꯎ ꯅꯨꯄꯥ ꯈꯨꯗꯣꯛꯇꯤ ꯐꯣꯟ ꯊꯝꯃꯣꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯊꯝꯕꯗ ꯃꯥꯅ ꯊꯝꯈ꯭ꯔꯒ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯅꯨꯡꯉꯥꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯩꯔꯥꯕꯗꯣ ꯅꯨꯄꯥ ꯃꯆꯥ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯗ ꯌꯥꯟꯕ ꯑꯃ ꯆ꯭ꯋꯤꯡꯒꯝ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯩꯔꯥꯕ ꯂꯥꯛꯄꯗꯨ ꯇꯦꯔꯦꯁꯇꯒꯤ ꯎꯈꯤꯕꯅ ꯀꯨꯝꯊꯔꯛꯂꯒ ꯊꯣꯔꯛꯂꯦ ꯔꯥꯖꯅ ꯅꯪ ꯊꯣꯔꯛꯑꯦꯗꯅ ꯅꯁꯥꯅ ꯆꯦꯟꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯣ ꯒꯥꯔꯤꯗ ꯇꯣꯡꯉ ꯆꯠꯁꯤ ꯑꯩ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ ꯊꯃꯣꯏꯗ ꯈꯨꯡꯒꯥꯎ ꯁꯦꯠꯄ ꯎꯅꯣꯞ ꯊꯥ ꯊꯥ ꯂꯥꯎꯕ ꯎꯞꯄ ꯏꯙꯧ ꯃꯥꯟꯕꯁꯤꯅ ꯋꯥꯒ ꯉꯥꯡꯉꯛꯏꯅꯦ ꯌꯥꯝꯕ ꯇꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅꯤ ꯑꯦ ꯃꯕꯨꯡ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯥꯎꯕꯤ ꯌꯥꯗꯦꯀꯣ ꯁꯨꯝꯗꯧꯕ ꯌꯥꯅꯤ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ ꯌꯥꯅꯤ ꯃꯩꯔꯥꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗꯒꯤ ꯅꯨꯄా ꯃꯆꯥꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯂꯒ ꯆꯠꯈ꯭ꯔꯦ ꯑꯉꯥꯎꯕ ꯃꯥꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯩꯔꯥꯕ ꯏꯀꯥꯏꯕ ꯐꯥꯎꯔꯛꯑꯦ ꯑꯃꯨꯛꯇꯁꯨ ꯄꯨꯜꯂꯛꯇ꯭ꯔꯤꯕ ꯍꯨꯝꯅꯤ ꯐꯥꯅ ꯈꯪꯅꯗ꯭ꯔꯤꯕꯤ ꯃꯆꯜ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯨꯕ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯂꯒ ꯊꯦꯡꯛ ꯌꯨ ꯌꯥꯝꯕꯣ ꯈꯔꯒ ꯅꯩꯁꯤꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯌꯥꯝ ꯆꯥꯛꯄꯅꯤ ꯃꯇꯣꯝꯇ ꯏꯁꯧ ꯄꯪꯂꯪ ꯂꯥꯡꯉꯤ ꯕ꯭ꯂꯦꯠꯅ ꯃꯇꯣꯝꯇ ꯈꯔ ꯂꯦꯟꯊꯠꯆ ꯅꯨꯡꯁꯤꯔꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ ꯃꯀꯣꯛ ꯆꯥꯛꯄ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯅꯤꯀꯣ ꯃꯇꯥ ꯑꯃ ꯇꯧꯕꯅꯤ ꯃꯤꯒ ꯃꯥꯟꯅꯗꯝꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯦ ꯊꯥ ꯑꯃꯗꯤ ꯐꯥꯔꯕꯅꯤ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯍꯣꯔꯦꯟꯗꯩꯗꯤ ꯐꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯃꯁꯨ ꯑꯩꯅ ꯊꯨꯗꯦꯛꯈ꯭ꯔꯕꯅꯤ ꯃꯀꯣꯛ ꯆꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯎꯕꯒ ꯃꯀꯣꯛ ꯆꯥꯛꯄꯒ ꯈꯦꯠꯅꯩꯗꯅ ꯃꯀꯣꯛ ꯆꯥꯛꯄ ꯍꯥꯏꯁꯤꯗꯤꯅꯦ ꯑꯅꯤꯡꯕ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯇꯧꯔꯛꯀꯗꯣꯏꯅꯤ ꯈꯟꯊꯕ ꯉꯝꯕꯁꯨ ꯋꯥꯠꯀꯗꯣꯏꯅꯤ ꯍꯥꯏꯗ ꯍꯥꯏꯔꯒꯅꯅꯦ ꯏꯁꯧ ꯂꯥꯡꯉꯛꯇꯣꯏꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯗꯨ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯥꯁꯨ ꯃꯟꯖꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯈꯟꯊꯗꯕꯤꯗ ꯏꯁꯧ ꯂꯥꯡꯉꯤ ꯑꯅꯤꯡꯕ ꯇꯧꯏ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯕ ꯑꯣꯏꯔꯗꯤ ꯐꯩꯕ ꯃꯌꯥꯝꯗꯩ ꯃꯥꯅ ꯈꯔ ꯐꯒꯨꯝ ꯇꯧꯏ ꯃꯔꯩꯁꯨ ꯇꯧꯖꯩ ꯈꯜꯂꯒ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕꯅꯤ ꯃꯀꯣꯛꯇꯨꯅ ꯃꯥꯅ ꯁꯤꯐꯥꯎ ꯇꯧꯕꯤꯔꯤꯀꯣ ꯍꯥꯏꯕꯗꯣ ꯈꯟꯊꯗꯦꯕ ꯌꯥꯝꯕꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯔꯣ ꯑꯩꯅ ꯀꯩ ꯑꯁꯣꯏꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯒꯦ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯈꯤꯕ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯁꯨ ꯅꯈꯣꯏ ꯆꯦꯅ ꯃꯀꯣꯛ ꯆꯥꯛꯑꯦ ꯇꯠꯇꯅ ꯍꯥꯏꯕꯤ ꯗꯣꯛꯇꯔ ꯆꯠꯂꯣꯁꯨ ꯍꯥꯏ ꯑꯗꯨꯒꯤ ꯀꯞꯄꯤꯔꯣ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯌꯥꯝ ꯂꯩꯕꯅꯤ ꯑꯩ ꯍꯜꯂꯒꯦ ꯉꯥꯏꯈꯨꯋꯣ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯇꯤꯟꯅꯔꯁꯨ ꯈꯪꯅꯔꯁꯨꯅꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯜꯍꯟꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯣꯇꯦꯜꯗꯅꯦ ꯕꯣꯔꯥ ꯍꯧꯕ꯭ꯔꯥ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯂꯩꯔ ꯄꯤꯖꯒꯦ ꯍꯧꯖꯤꯛꯅ ꯉꯁꯥꯏꯅ ꯌꯥꯝꯕꯨꯡꯅ ꯂꯩꯔꯕꯅꯤꯅ ꯇꯨ ꯑꯁꯤꯒꯤ ꯃꯩꯈꯨ ꯀꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯁꯤ ꯇꯥꯅ ꯂꯥꯛꯑꯣ ꯍꯣꯇꯦꯜꯗ ꯏꯟꯖꯤꯅꯤꯌꯔꯅ ꯍꯣꯇꯦꯜ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯤꯁꯨ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅꯦ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯒꯗꯕꯅꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝ ꯄꯨꯟꯁꯤꯁꯦ ꯍꯤꯡꯉꯒ ꯂꯩꯔꯗꯤꯅꯦ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯈꯪꯗꯅ ꯂꯣꯏꯁꯤꯟꯕꯗꯣ ꯇꯟꯗ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯗꯤ ꯋꯥꯍꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯟꯖꯨ ꯑꯣꯏꯔꯝꯂꯗꯤ ꯏꯟꯖꯤꯅꯤꯌꯔꯅ ꯑꯗꯨꯗ ꯆꯪꯗꯣꯏꯔꯥ ꯆꯪꯕ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯩꯁꯨ ꯀꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯂꯨꯁꯤ ꯍꯥꯏꯔꯤ ꯃꯩꯔꯥꯕꯁꯨ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯤ ꯀꯨꯝꯊꯔꯛꯄꯗꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯍꯧꯅꯔꯛꯂꯦ ꯃꯩꯔꯥꯕꯗ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯤꯖꯦꯠ ꯃꯥꯒꯤ ꯐꯤꯕꯝꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯅ ꯈꯟꯖꯩ ꯅꯤꯅꯦ ꯕꯣꯔꯥ ꯄ꯭ꯂꯦꯠ 2 ꯄꯤꯕꯤꯌꯨꯕ ꯑꯗꯨꯒ ꯆꯥ 2ꯒ ꯍꯥꯎꯅ ꯁꯦꯝꯃꯛꯑꯣ ꯀꯣ ꯌꯥꯝꯕꯨꯡꯁꯦ ꯅꯍꯥꯟꯈꯩ ꯆꯥꯛ ꯆꯥꯗꯕ ꯃꯥꯜꯂꯦ ꯁꯤꯗ ꯍꯥꯎꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯦ ꯉꯁꯥꯏꯁꯨ ꯃꯅꯝ ꯅꯝꯃ ꯇꯣꯛꯈꯤꯕꯅꯤ ꯀꯅꯥꯅꯣꯅꯦ ꯃꯥꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅꯦ ꯊꯕꯛꯀ ꯆꯥꯎꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯏ ꯑꯣꯏꯔꯤꯅꯦ ꯃꯕꯨꯛꯁꯨ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯣ ꯑꯃꯨꯛꯇ ꯎꯗꯕ ꯕꯣꯔꯥꯅ ꯌꯥꯔꯗ꯭ꯔꯣ ꯅꯈꯣꯏꯕꯣ ꯄꯀꯧꯔꯥꯁꯨ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅꯦ ꯁꯤꯡꯖꯨꯁꯨ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯂꯣꯏ ꯍꯦꯛ ꯄꯤꯖꯒꯦ ꯉꯁꯤꯗꯤ ꯊꯔꯣꯏ ꯀꯥꯡꯍꯧ ꯑꯂꯨ ꯁꯣꯏꯕꯨꯝ ꯉꯥ ꯃꯀꯣꯛꯀ ꯉꯧꯕꯗꯨꯁꯨ ꯄꯤꯔꯛꯎꯀꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯤꯅ ꯃꯄꯥꯟꯗꯩꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯥꯜꯂꯨꯔꯦ ꯆꯪꯉꯛꯑꯒ ꯆꯥꯎꯔ ꯂꯩꯔꯝꯃꯤ ꯆꯥꯎꯕꯅꯤ ꯅꯈꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯑꯌꯨꯛꯀꯤ ꯇꯟꯁꯨꯅꯦ ꯈꯨꯍꯥꯎ ꯑꯃꯅꯤ
ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯉꯟꯇꯥꯅ ꯄꯨꯡ 9 ꯍꯦꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯊꯣꯔꯛꯏꯅꯤ ꯉꯟꯇꯥꯅ 9 ꯑꯕ ꯑꯁ ꯌꯥꯝꯕꯨꯡꯁꯦ ꯅꯣꯛꯄꯒꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯈꯨꯐꯖ ꯑꯃ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯩ ꯅꯣꯏ ꯆꯦꯗ ꯀꯣꯜ ꯇꯧꯋꯦ ꯃꯥꯒꯤ ꯑꯅꯧꯕ ꯅꯝꯕꯔꯗꯨꯗ ꯑꯗꯨꯁꯨ ꯅꯪꯒꯤ ꯈꯨꯜꯍꯧꯕ ꯐꯣꯟꯗꯨꯗ ꯁꯦꯚ ꯇꯧꯔꯝꯕꯅꯤ ꯅꯪꯒꯤ ꯂꯣꯛ ꯄꯦꯇꯔꯟꯗꯣ ꯑꯩꯅ ꯅꯝꯂꯨꯕꯒ ꯆꯥꯟꯅꯗꯨꯅ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯑꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯃꯩꯔꯥꯕ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯥꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯈꯤꯕꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ ꯈꯪꯉꯁꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯌꯥꯝꯕꯣ ꯀꯔꯝ ꯀꯥꯟꯗꯩ ꯈꯪꯅꯔꯛꯏꯅꯣ 10ꯒꯤ ꯇ꯭ꯌꯨꯁꯟꯗꯩ ꯈꯪꯅꯕꯅꯤ ꯀꯣꯏꯅꯕꯗꯤ 11 ꯀꯥꯔꯀꯥꯟꯗ ꯄꯥꯛꯅ ꯌꯥꯗꯦ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯅ ꯄꯥꯎ ꯇꯝꯂꯨꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯌꯥꯔꯛꯄꯅꯤ ꯀꯩ ꯃꯔꯝ ꯁꯛꯄꯨꯗꯤ ꯈꯪꯅꯕ ꯃꯤꯡꯗꯤ ꯈꯪꯗꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯤꯡꯁꯨ ꯈꯪꯉꯀꯥꯟꯗ ꯌꯥꯔꯛꯄꯅꯤ ꯍꯦꯛ ꯎꯕꯗ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯃꯥꯟꯕ ꯖꯥꯠꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯝꯗꯦ ꯑꯣ ꯄꯥꯎꯗꯣ ꯃꯔꯤꯛ ꯆꯨꯝꯗ꯭ꯔꯦꯃꯤ ꯌꯥꯝꯕꯣ ꯃꯤꯅ ꯀꯔꯤ ꯃꯔꯝ ꯍꯥꯏꯕꯗꯒꯤ ꯌꯥꯔꯛꯏꯅꯣ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯆꯪꯉꯛꯑꯒ ꯁꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯣꯀꯣ ꯑꯇꯩꯁꯨ ꯄꯨꯊꯣꯔꯛꯑꯅꯤ ꯑꯉꯥꯡꯗ ꯍꯥꯏꯔꯕꯅꯤ ꯑꯩ ꯃꯅꯤꯡꯗꯅꯦ ꯒ꯭ꯂꯥꯁ ꯈꯤꯇ ꯆꯥꯃꯨꯈꯤꯒꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯑꯩꯈꯣꯏ ꯆꯦ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏ ꯆꯥꯒꯗꯕ ꯍꯣꯏ ꯑꯩ ꯆꯥꯒꯦ ꯊꯣꯏꯕꯤꯁꯅ ꯋꯥꯈꯜꯗꯅ ꯅꯨꯄꯥ ꯈꯨꯊꯣꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯦ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏ ꯆꯥꯒꯗꯕ ꯍꯥꯏꯕꯗ ꯈꯜꯂꯒ ꯈꯨꯝꯗꯕꯤꯗ ꯍꯦꯛꯇ ꯍꯣꯏꯒ ꯍꯥꯏꯗꯣꯔꯛꯏ ꯑꯁ ꯌꯥꯝ ꯆꯥꯛꯆꯩꯗ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏ ꯇꯧꯔꯣꯗꯨꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗ꯭ꯔꯤꯅꯣꯕ ꯅꯪꯁꯨ ꯅꯣꯏ ꯆꯦ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯆꯥꯔꯣ ꯑꯝꯇ ꯍꯨꯟꯗꯣꯛꯀꯨꯝꯁꯤꯀꯣ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯕꯩ ꯀꯣꯏꯅꯔꯤꯅꯣ ꯀꯩꯒꯤ ꯂꯥꯞꯅꯩꯅꯣꯒ ꯅꯣꯏ ꯆꯦꯗ ꯍꯪꯉꯣ ꯀꯥꯏꯅꯕꯩ ꯃꯇꯥꯡꯗꯨꯗꯤ ꯃꯥꯒꯤ ꯁꯥꯏꯠꯇꯩ ꯑꯣꯏꯈꯤꯕꯅꯤ ꯑꯩꯁꯦ HSLC ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ 3ꯁꯨꯕ ꯄꯣꯖꯤꯁꯟ ꯂꯦꯞꯈꯤ ꯐꯥꯔꯁꯃꯛ ꯇꯥꯔꯝꯂꯗꯤ ꯈꯕꯔꯗꯒ ꯐꯣꯇꯣ ꯍꯥꯞꯂꯒ ꯃꯥꯅ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯉꯝꯗꯧꯕ ꯃꯤꯅꯤ ꯃꯤꯅ ꯇꯝꯕꯗꯩ ꯈꯪꯕꯅꯤ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯦꯅ ꯃꯥ ꯑꯩꯒ ꯀꯧꯅꯈꯤꯗꯕꯅꯤ ꯀꯣꯟꯅꯗꯤ ꯂꯦꯞꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯍꯩꯅ ꯍꯧꯔꯛꯏꯗꯅ ꯃꯥꯅ ꯌꯥꯔꯛꯄꯗꯨꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ 12ꯁꯨ ꯃꯥꯅ ꯄꯥꯎ ꯍꯥꯏꯃꯟꯗꯅ ꯄꯥꯏ ꯑꯗꯨꯗꯅ ꯑꯅꯤꯁꯨꯕꯗ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯩ ꯏꯀꯥꯏꯈꯤ ꯃꯥꯅꯗꯤ ꯊꯦꯝꯃꯤ Nobody remembers the second ꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯑꯦ ꯌꯥꯝꯕꯣ ꯆꯥꯎꯋꯣ ꯌꯥꯅꯤ ꯆꯥꯒꯦ ꯀꯥꯏꯅꯕꯩ ꯃꯔꯝꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯍꯪꯉꯒꯦꯀꯣ ꯑꯗꯨꯗꯤ 11ꯗꯩ ꯀꯣꯏꯅꯔꯛꯄ ꯍꯥꯏꯁꯦ ꯅꯈꯣꯏꯅꯤꯗꯤ ꯇꯝꯂꯣꯏꯗꯅ ꯊꯕꯛꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯀꯥꯏꯅꯩꯅꯦꯕ ꯑꯁ ꯋꯥꯔꯝꯅꯤ ꯑꯗꯨꯗꯤ ꯋꯥꯗꯦꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯊꯧꯅꯥ ꯑꯣꯏꯔꯤꯅꯤ ꯄꯨꯟꯁꯤꯗ ꯋꯥꯏꯁꯦ ꯌꯥꯔꯤꯈꯩ ꯍꯥꯏꯅꯣꯅ ꯍꯥꯏꯔꯤꯕꯅꯤ ꯄꯥꯝꯗ꯭ꯔꯦꯗ ꯊꯕꯛ ꯇꯧꯕꯒ ꯃꯥꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯑꯁ ꯃꯇꯝ ꯂꯩꯔꯤꯁꯦ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯤꯡꯕꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯅꯁꯥ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯝꯂꯤꯗꯨꯕꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯁꯨꯅꯦ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯐꯪꯅꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯣꯏꯕ ꯌꯥꯕꯁꯨ ꯂꯩꯔꯅꯤ ꯀꯩ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤ ꯏꯝꯄ꯭ꯔꯦꯁ ꯇꯧꯕꯕꯨ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯐꯖꯕ ꯍꯦꯛꯇ ꯁꯦꯠꯂꯗꯧꯅꯤ ꯃꯥꯅ ꯎꯕꯗ ꯆꯥꯛꯆꯅꯕ ꯀꯅꯥꯡꯈ ꯊꯣꯛꯍꯟꯖꯤꯜꯂꯛꯄꯁꯨ ꯀꯩ ꯐꯤꯔꯣꯜ ꯁꯦꯠꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯊꯤꯗꯅ ꯁꯦꯠꯇꯧꯅꯤ ꯑꯗꯨꯒꯅꯦ ꯃꯥ ꯎꯔꯁꯨ ꯀꯧꯔꯨꯅꯨ ꯑꯗꯣ ꯊꯦꯡꯅꯅꯕ ꯑꯗꯨꯝ ꯁꯤꯟꯒꯗꯕ ꯎꯍꯟꯗꯧꯔꯤꯕꯅꯤꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯃꯥ ꯎꯔꯒ ꯀꯧꯗꯕꯗꯤ ꯉꯝꯃꯣꯏ ꯅꯨꯄꯥ ꯊꯣꯛꯅ ꯈꯨꯝꯃꯦꯕꯨ ꯑꯗꯨ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯌꯥꯝꯕꯨꯡꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯊꯧꯅꯥ ꯈꯔꯗꯤ ꯐꯪꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯆꯤꯔꯣꯜ ꯍꯩꯕꯒꯤ ꯃꯇꯧꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯤ ꯃꯥ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏꯅ ꯆꯥꯎ ꯍꯥꯏꯕꯅꯤꯅ ꯃꯩꯔꯥꯕꯁꯨ ꯄꯨꯛ ꯊꯜꯂꯦ ꯀꯥꯎꯕ ꯃꯈꯩ ꯄꯨꯊꯣꯔꯛꯄ ꯂꯣꯏꯅ ꯆꯥꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯇꯦꯜꯗꯒꯤ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯚꯥꯏ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯅꯩꯕ ꯄ꯭ꯂꯥꯟ ꯁꯦꯝꯗꯧꯅꯤ ꯍꯦꯛꯇꯅꯦ ꯎꯔꯨ ꯂꯩꯈꯥꯏꯗꯧꯅꯤ ꯃꯀꯣꯛꯇꯣ ꯑꯗꯣ ꯑꯩꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯩꯗꯤ ꯃꯉꯣꯟꯗ ꯍꯥꯏꯅꯨꯀꯣ ꯃꯥꯗꯣ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤ ꯃꯥꯅ ꯃꯌꯥꯝꯒꯤ ꯅꯝꯕꯔꯁꯨ ꯔꯤꯖꯦꯛ ꯂꯤꯁꯇ ꯂꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥ ꯄꯜꯂꯨꯕꯒꯤ ꯍꯣꯏꯕ ꯐꯖꯅ ꯆꯠꯂꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯁꯅꯥꯗꯣ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯒꯅꯨꯀꯣ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯅꯪꯅ ꯁꯤꯜꯂꯒ ꯑꯇꯣꯞꯄ ꯀꯣꯏꯒꯦꯁꯨ ꯀꯣꯏꯍꯟꯈꯣ ꯌꯥꯝ ꯐꯔꯛ ꯇꯥꯔꯤꯕ ꯑꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯗꯨꯒ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯆꯦ ꯅꯪ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯕ ꯃꯤꯅ ꯊꯋꯥꯏ ꯋꯥꯅ ꯍꯤꯡꯉ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯦꯡꯉꯝꯕ꯭ꯔꯣ ꯑꯗꯨꯁꯨ ꯎꯗꯦ ꯍꯥꯏꯗꯣꯏꯔꯕ ꯃꯥ ꯍꯛꯇꯛꯀꯤꯅꯦ ꯆꯣꯞꯄ ꯌꯥꯕ ꯆꯣꯞꯈ꯭ꯔꯦꯀꯣ ꯑꯩ
ꯅꯧꯍꯧꯅꯅ ꯃꯥꯒ ꯂꯣꯏꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯕꯤꯕꯦꯛꯇ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯜꯂꯁꯦꯅ ꯍꯥꯏꯔꯗꯣꯏꯅꯦ ꯆꯦ ꯏꯕꯦꯝꯃ ꯑꯩ ꯅꯨꯄꯥ ꯃꯌꯥꯝ ꯈꯥꯏꯀꯣ ꯑꯗꯣ ꯏꯆꯦꯗꯧꯅ ꯇꯧꯖꯗꯦ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯖꯗꯦ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯇꯣꯛꯅꯈꯤꯕꯅ ꯑꯌꯥꯝꯕꯅꯦ ꯔꯥꯖ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯌꯥꯜꯂ ꯂꯩꯔꯤꯁꯦ ꯃꯥꯁꯨ ꯄꯥꯎ ꯐꯥꯎꯔꯛꯑꯔꯣꯏ ꯃꯥꯒꯤ ꯐꯤꯕꯝ ꯇꯥꯕ ꯄꯨꯟꯁꯤꯗ ꯂꯩꯈꯤꯕ ꯑꯩ ꯄꯥꯝꯃꯦ ꯑꯇꯣꯞꯄ ꯀꯩꯁꯨ ꯀꯜꯂꯛꯇ꯭ꯔꯦ ꯅꯪꯅ ꯈꯔ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯌꯨ ꯊꯦꯝꯃꯗꯤ ꯌꯥꯕꯅꯤ ꯑꯃꯨꯛꯃꯨꯛꯇꯤ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯍꯧꯅꯕꯤ ꯇꯧꯕꯅꯤ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯌꯦꯡꯉꯨ ꯀꯣꯛ ꯆꯥꯛꯑꯦ ꯀꯥꯏꯗꯦ ꯍꯥꯏꯕꯤꯅꯨ ꯅꯪ ꯑꯣꯏꯅ ꯆꯥꯛꯄ ꯇꯥꯍꯧꯗꯣꯏꯅꯤ ꯃꯥꯒꯤ ꯃꯤꯆꯪꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯦꯙꯥꯅ ꯍꯥꯏ ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯅꯪꯅ ꯐꯣꯟꯗ ꯂꯥꯎꯅꯔꯤꯗꯨꯅ ꯅꯄꯥꯒꯤ ꯆꯩ ꯆꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯏꯁꯧꯒ ꯂꯥꯡꯀꯅꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯋꯥꯆꯦꯞ ꯀꯛꯄꯁꯨ ꯇꯜꯂꯤ ꯅꯝꯕꯔꯁꯨ ꯁꯤꯟꯅꯤꯡꯗꯕꯒꯤ ꯀꯨꯏꯔꯕꯅꯤ ꯊꯨꯗꯦꯛꯈꯤꯕ ꯅꯝꯕꯔꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯍꯧꯕ ꯑꯣ ꯅꯔꯣꯜ ꯏꯔꯣꯜ ꯊꯥꯏ ꯃꯥꯏ ꯀꯥꯏ ꯈꯪꯉꯅꯤꯒꯦ ꯑꯩꯅ ꯄꯥꯏꯌꯨ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕꯗꯗꯤ ꯌꯥꯖꯗ꯭ꯔꯒ ꯈꯪꯉꯨꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯈꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯔ ꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯍꯥꯎꯔꯗꯤꯅꯦ ꯁꯥꯎꯅꯤꯡꯉꯁꯨ ꯆꯥꯛ ꯆꯪꯕꯒꯨꯝ ꯇꯧꯏ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯈ꯭ꯔꯦ ꯅꯪꯗꯤ ꯆꯥꯅꯤꯡꯗꯦ ꯃꯔꯩ ꯇꯧꯔꯛꯀꯅꯤꯅ ꯅꯈꯣꯏ ꯅꯄꯥꯗꯅꯦ ꯑꯣꯀꯦꯗ ꯆꯪꯉꯒ ꯀꯠꯄꯗꯨ ꯌꯥꯅꯕ ꯂꯩꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁ ꯆꯥꯛꯇꯨꯝ ꯂꯥꯝꯃꯦ ꯄꯨꯡ ꯀꯌꯥ ꯌꯧꯔꯛꯇꯣꯏꯅꯣ ꯋꯥꯆꯦꯞꯇ ꯃꯤ ꯈꯠꯅꯔꯨꯕꯒꯤꯅꯦ ꯆꯥꯛꯁꯦ ꯈꯪꯂꯥꯝ ꯂꯥꯝꯃꯛꯄꯒꯨꯝ ꯇꯧꯏ ꯈꯔ ꯆꯥꯁꯤꯜꯂꯒ ꯐꯦꯁꯕꯨꯛ ꯑꯃꯨꯛ ꯀꯣꯛ ꯄꯥꯏꯔꯨꯅꯤꯗꯅ ꯋꯥꯈꯜ ꯏꯪꯅꯕ ꯄꯨꯡ 6 ꯇꯥꯕꯗ ꯉꯥꯏꯔꯤꯀꯣ ꯋꯥꯊꯤ ꯇꯧꯅꯨ ꯐꯦꯁꯕꯨꯛ ꯀꯥꯏꯅꯒ ꯃꯇꯝ ꯃꯥꯡꯅꯕ ꯑꯗꯨꯗꯩ ꯈꯪꯅꯔꯒ ꯃꯤ ꯍꯥꯠꯇꯣꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯊꯣꯡ ꯆꯥꯗꯕ ꯐꯣꯇꯣ ꯀꯌꯥ ꯍꯥꯞꯂꯝꯕꯩꯅꯤ ꯍꯥꯏ ꯊꯥꯖꯤꯜꯂꯤ ꯍꯥꯏ ꯏꯔꯥꯡ ꯌꯥꯝ ꯊꯣꯛꯄꯅꯤ ꯋꯥꯔꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯝꯃꯦꯅꯦ ꯍꯦ ꯉꯥꯏꯈꯣ ꯅꯆꯤꯒ ꯅꯕꯥꯅꯤ ꯑꯍꯤꯡꯗ ꯖꯨꯖꯥ ꯇꯧꯔꯒ ꯇꯨꯝꯕꯒ ꯀꯥꯎꯕ ꯃꯈꯩ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔꯤꯗꯣ ꯅꯪꯒꯤ ꯈꯤꯒꯠꯄꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇꯅꯤ ꯇꯥꯔꯤꯗꯣ ꯑꯣ ꯑꯩꯈꯣꯏ ꯆꯦꯒꯤꯅꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯤꯅꯕꯅꯤꯗ ꯅꯣꯛꯅꯤꯡꯕ ꯌꯥꯎꯕꯒꯤ ꯅꯣꯛꯆꯕ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯅꯥꯒꯗꯤ ꯑꯩꯉꯣꯟꯗ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯎꯟꯕꯤꯌꯨ ꯑꯗꯨꯒꯤ ꯅꯥ ꯁꯤꯡꯕꯗꯣ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯥꯟꯅꯔꯛꯀꯅꯤ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯃꯤꯠ ꯑꯣꯟꯅ ꯅꯥꯎꯋꯣ ꯉꯥꯡꯕꯗ ꯄꯜ ꯂꯩꯇꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯇꯤꯚꯤꯗꯨꯝ ꯌꯦꯡꯉꯨꯁꯤꯂꯣ ꯊꯕꯛꯁꯨ ꯏꯁꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯦ ꯊꯕꯛ ꯍꯥꯏꯔꯒ ꯋꯥ ꯑꯃ ꯍꯪꯒꯦꯃ ꯑꯩꯈꯣꯏ ꯆꯦꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯣ ꯊꯕꯛꯁꯨ ꯇꯧꯔꯤꯅꯤ ꯅꯤꯅꯦꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯆꯦꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖ ꯃꯥꯜꯂꯦ ꯆꯝꯁꯨ ꯆꯝꯃꯤ ꯃꯦꯙꯥ ꯄꯥꯈꯠꯅ ꯏ ꯅꯪꯗꯤ ꯅꯨꯄꯥꯗꯨ ꯀꯥꯏꯗ ꯎꯅꯔꯨꯒꯦ ꯅꯄꯥꯅ ꯇꯥꯔꯗꯤ ꯂꯥꯟ ꯇꯧꯕ ꯇꯥꯔꯦꯅꯦꯍꯦ ꯄꯛꯇ꯭ꯔꯦ ꯌꯥꯝꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣꯕ ꯏꯃꯥ ꯊꯕꯛꯁꯨ ꯃꯆꯥ ꯅꯠꯇꯦꯕ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯗꯣ ꯆꯦꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯀꯜꯂꯛꯄꯗ ꯑꯗꯨꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯣꯏ ꯄꯣꯠꯊꯣꯛ ꯍꯦꯛꯇ ꯄꯨꯊꯣꯛꯏ ꯍꯥꯏ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯙꯞꯀ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯤ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯎꯔꯨꯕ ꯅꯠꯇꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯍꯥꯏ ꯃꯃꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯁꯤ ꯃꯌꯥꯝꯁꯦ ꯇꯞꯅ ꯇꯞꯅ ꯈꯪꯉꯛꯄꯗꯒꯤꯅꯦ ꯏꯅꯝꯃꯅ ꯂꯥꯞꯊꯣꯛꯍꯟꯕꯅꯤ ꯅꯆꯦꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯅꯣꯡꯃ ꯑꯃꯁꯨꯅꯦ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯌꯥꯔꯦꯍꯦ ꯅꯤꯅꯦꯅ ꯌꯥꯗ꯭ꯔꯁꯨ ꯃꯥ ꯃꯁꯥꯅ ꯂꯦꯞꯄꯗꯤꯀꯣ ꯑꯀꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅꯒ ꯇꯥꯅꯤꯡꯗꯦꯗ ꯃꯤ ꯑꯣꯠꯈꯩ ꯑꯣꯠꯂꯒ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯕꯩ ꯇꯥꯕꯤꯕꯅꯤ ꯑꯣꯏꯔꯣꯏꯗꯕ ꯌꯥꯝ ꯌꯥꯎꯏ ꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩ ꯍꯥꯏ ꯐꯅ ꯐꯝ ꯆꯥꯎꯔꯁꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯗꯨꯒ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤꯗꯣ ꯄꯦꯠ ꯃꯦꯠꯂꯣ ꯈꯨꯗꯛꯇꯅꯦ ꯆꯩꯇꯟꯌ ꯗꯥꯁ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯕ ꯇꯥꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯉꯥꯎꯕꯗꯨꯗ ꯀꯃꯥꯏꯅ ꯂꯩꯅꯤ ꯑꯉꯥꯎꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯝꯅꯤꯗ ꯏꯃꯥ ꯒꯥꯔꯤꯒ ꯃꯊꯟꯇ ꯊꯨꯒꯥꯏꯖꯩ ꯍꯥꯏꯕꯅꯤ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯅꯦ ꯅꯪꯅꯅꯦ ꯁꯤꯗ ꯀꯣꯛ ꯊꯥꯗꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯁ ꯀꯣꯛ ꯊꯥꯗꯕꯩ ꯋꯥ ꯅꯠꯇꯦꯃꯤ ꯑꯩꯒꯤ ꯐꯣꯟ ꯈꯨꯟꯕꯤꯕ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯝꯕꯗꯣ ꯑꯗꯨꯗꯨꯅꯤ ꯃꯥꯒ ꯀꯨꯏꯅꯔꯝꯃꯦꯅ ꯍꯥꯏꯗꯣ ꯏꯁ ꯑꯩꯈꯣꯏ ꯍꯤꯡꯗꯤ ꯍꯤꯡꯍꯧꯔꯦꯗꯅ ꯁꯥꯎꯅꯤꯡꯉꯤꯅꯤ ꯀꯥꯏꯅꯒ ꯀꯣꯛꯀ ꯊꯨꯒꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯃꯇꯨꯡꯗꯒ ꯆꯠꯈꯨꯝꯁꯤꯀꯣ ꯌꯥꯔꯦꯍꯦ ꯃꯃꯥ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯁꯨꯝ ꯂꯥꯟꯅ ꯂꯧꯔꯒ ꯃꯤꯅ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯃꯥꯅ ꯁꯥꯎꯔꯤꯗꯨꯁꯨ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒꯅꯦ ꯃꯔꯥꯜ ꯁꯤꯕꯗꯤ ꯌꯥꯝ ꯂꯥꯜꯂꯤ ꯏꯅꯦꯝꯄꯣꯛ ꯅꯃꯧ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯉꯥꯡꯉꯣ ꯊꯣꯏꯕꯤꯁꯅ ꯋꯥꯈꯜꯗꯅ ꯀꯩꯅꯣꯅꯦ ꯌꯥꯝꯕꯨꯡꯗꯣ ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯃꯈꯣꯏ ꯋꯥꯔꯤ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯟꯖꯤꯟꯅꯔꯁꯨ ꯍꯟꯖꯤꯟꯅꯍꯟꯒꯦꯅ ꯈꯜꯂꯤ ꯍꯦꯔꯥ ꯉꯁꯤꯗꯤ ꯀꯣꯜꯗꯨꯝ ꯇꯧꯁꯤꯟꯒꯦ ꯃꯇꯦꯡꯁꯨ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯐꯣꯟꯁꯦ ꯑꯃꯨꯛ ꯃꯦꯠꯂꯒ ꯀꯥꯈ꯭ꯔꯦꯕ